Khangabok Bazaar Ima Lerembi Khongha Mafam asina makhal kayagi frame amadi Anova chahina lakpa asigi discount pijari Makhal kayagi anova technology kya season aduna Mid lying bagi khudung chaba laizari Ningtizana Sankar Netralayada train taroklaba Mid lying bagi maramda khanghairaba singna lainjari Frame da 30% amadi lens da 30% gi khudung chaba pijari Free da eye testing tawbagi khudung chaba pijari Ayuk ki pung nipan makhai digina Numidang wairam pung manga fauba khudung chaba pijari Amadi Sunday of Laser Akopa Marol Gidama call Tobiu 96124-21970 Amukana 96124-21970 Lengsin Biro Laichal Eye Care Khangabok Bazaar Lairembi Khongna Thobal District ki Makhada Leriba Gram Panchayat Kunmanga Asigi Pradhan Member Singha Lagliba election asida Sarkar asibu boycott tawgani hairi Panchayat ki namsinduna leriba fan sing thadokpi Hauji paliba lenga asina maram oiduna Panchayat sing asigi fan ngasidagi thani pan gi mamangdagi 15 FC 2020-21 second installment ki tight amadi 15 FC 2021-22 gi first installment ki tight amadi untight ki fan Thadokana Thambiri. Masigi Matakta State Finance Commission 21-22 gi Amasung MGNREGS 2020-2021 gi Liability gi Center digi haukiba August 2021 digi Thadorokraba matungda Lupa crore chamago humpu henba amadi State Matching Share Ngasi fawada paliba sarkar asina Thadokana Thambiri. Kariguba government asina lakiba January gi tang kun manga gi mamangda hariba fund asi thadokpidaba taragadi Lagliba Taranithu Suba Assembly Election Asida Thobal District ki Makhada Leriba Gram Panchayat Kunmanga Asigi Pradhan Amadi Member Singha Election Asi boycott Tawgani Hairi Loinena Paliba Lengap BJP bu boycott Tawgani Hairi Khangan Jariba S. Imo Singh Pradhan Sarangpat Gram Panchayat Khanghanjaba CBSE da affiliate tawraba Grace Cottage Academy kaksingi pre-nursery dagi class 9 fawgi online class haukiba January gi tang 10 dagi haujakri hairiba class sing asida mama mapa oiba singna adongi angang singbu suksoi shoidana yawhanbiu amadi January thagi tuition fee lawjaroi pre-nursery dagi class 5 fawgi day boarding gi khudong sabasu bizari ayuk pung 3 dagi nungthil pung 3 fawba school asigi bus service gi khudong sabasu thamjari Balel Tentha Khongjom Mantak Wabagai Kaksing Nupi Masa Amadi Nupa Masa Singi boarding ki khudong sabasu thamjari government ki ayaba hek fangbaga physical class hongnana ba thorang tawtana leijari aroi bada lower class ki takpi tambina ba oza nupi amakha pamjai interview ki matamna lakliba January gi tang 19 pung 12 makhai tabada pangthok sagani khanghanjari ba principal Grace Cottage Academy Kaksing Hauzik Thoronggi Maka Sathajarakpada Lanthok-sari Ngasigi Rasifal Amadi Matam gi Wafam Ahan Bada Lanthok-sari Ngasigi Rasifal Miss Rasi Aki Balaitaba Haksang Nungaiba Hengatba Afava Mingchat Fangjaba Palam Batabak Pang Batanatana Selsho Pangjaba Yaba Numitni Jarang Nabadi Matang Chadi Laisha Pakhang Singi Oina Ningba Mapacha Kiroi Miss Rasi Lai Guru na chanbina ba amadi panduna laiba thabak pangna ba thijin bakan ba amadi poram yat pa haiba migi mateng loba fai sendong tan badi mai pakani laisa pakhang singi oina ningba thongani Mithun Rasi hanadai panglakpa thabak tamak pangna ba hotno yaragadi marup loino natragana matam lo chin kan ba amadi anam tan badi matang sadi Imungi waso kanagani laisa pakhang singi oina miwa thajaganu Karkat Rasi Ngasi suning bathongani sendong yamna fangjagani palam bathabak pangbay nungai jagani thauna leibana mai pakani Palam bathabak pangbay nungai jagani thauna leibana mai paksagani adubo khorau thangba amadi leiri thiba kallo laisa pakhang singi oina wakhal nungai gani Singharasi harauba oiza oitak fangba misang khomba yaba amadi wakhal nungai jaba wakhal thokpa numitni
ꯂꯦꯡꯗꯕ ꯂꯟ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯌꯦꯛꯅꯕꯕꯨ ꯉꯝꯖꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯨ ꯂꯩꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯀꯟꯌꯥ ꯔꯥꯁꯤ ꯉꯁꯤꯁꯨ ꯁꯦꯟꯗꯣꯡ ꯇꯥꯟꯕꯩ ꯂꯝꯗ ꯆꯥꯎꯅ ꯀꯥꯟꯅꯒꯅꯤ ꯃꯤꯆꯪ ꯈꯣꯝꯕꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯊꯛ ꯊꯣꯡꯕꯅ ꯆꯥꯟꯕꯤꯔꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯌꯥꯒꯅꯤ ꯃꯍꯨ ꯆꯥꯎꯕꯅꯗꯤ ꯌꯦꯡꯊꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯐꯪꯕꯩ ꯅꯨꯡꯉꯥꯏꯖꯩ ꯇꯨꯂꯥ ꯔꯥꯁꯤ ꯅꯥꯄꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯀꯥꯏꯅꯕ ꯌꯥꯕ ꯂꯩ ꯑꯃꯗꯤ ꯑꯔꯨꯕ ꯋꯥꯗꯤ ꯉꯥꯡꯗꯕ ꯐꯩ ꯍꯛꯆꯥꯡꯗꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯅꯤ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯒꯅꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯄꯜꯂꯝꯕ ꯊꯕꯛ ꯄꯥꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯟꯕ ꯂꯩꯇꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯩ ꯃꯤꯀꯣꯛ ꯊꯣꯡꯕ ꯑꯃꯗꯤ ꯃꯐꯝ ꯀꯟꯕ ꯉꯝꯕ ꯂꯩ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯠꯀꯅꯤ ꯐꯤꯡꯒꯅꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ ꯙꯅꯨ ꯔꯥꯁꯤ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯌꯨ ꯑꯈꯪ ꯑꯍꯩꯒꯤ ꯄꯥꯎꯇꯥꯛ ꯌꯥꯎꯗꯅ ꯑꯅꯧꯕ ꯊꯧꯔꯝ ꯄꯥꯡꯒꯅꯨ ꯑꯃꯗꯤ ꯀꯜꯂꯛꯄ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ ꯀꯥꯎꯊꯣꯛꯀꯅꯨ ꯌꯥꯀꯥ ꯌꯦꯡꯅ ꯆꯠꯂꯗꯤ ꯈꯔ ꯐꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯈꯥꯡꯕ ꯀꯜꯂꯨ ꯃꯀꯔ ꯔꯥꯁꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯉꯁꯤꯁꯨ ꯂꯩ ꯑꯣꯏꯖꯕ ꯐꯪꯅꯕꯒꯤ ꯂꯝꯗ ꯈꯨꯆꯥꯎ ꯊꯥꯕ ꯌꯥꯒꯅꯤ ꯐꯔꯦ ꯈꯟꯕ ꯊꯕꯛꯇꯨꯗꯤ ꯉꯥꯏꯗꯅ ꯄꯥꯡꯅꯕ ꯍꯣꯠꯅꯧ ꯈꯨꯗꯣꯡ ꯆꯥꯕ ꯍꯟꯅ ꯂꯥꯛꯂꯣꯏ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯖꯩ ꯀꯨꯝꯚ ꯔꯥꯁꯤ ꯅꯣꯂꯨꯛꯅꯕꯨ ꯆꯠꯂꯕꯗꯤ ꯑꯌꯥꯝꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯀꯅꯤ ꯄꯥꯛꯄꯗꯤ ꯁꯣꯏꯔꯣꯏ ꯅꯊꯛ ꯊꯣꯡꯕꯅ ꯉꯁꯤꯁꯨ ꯊꯕꯛꯇ ꯇꯦꯡꯕꯥꯡꯕꯤꯒꯅꯤ ꯋꯥꯈꯜ ꯊꯥꯗꯔꯒꯗꯤ ꯈꯨꯆꯥꯎ ꯊꯥꯕꯁꯨ ꯃꯇꯥꯡ ꯆꯥꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯑꯐꯕ ꯊꯕꯛꯇ ꯅꯔꯜ ꯆꯥꯎꯅ ꯊꯥꯗꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯨꯞ ꯑꯃꯗꯤ ꯅꯊꯛ ꯊꯣꯡꯕꯅꯁꯨ ꯌꯥꯕꯅꯤꯅ ꯁꯦꯜ ꯊꯨꯝꯗ ꯅꯠꯇꯅ ꯃꯤꯡꯆꯠ ꯇꯥꯜꯍꯧꯔꯣ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤ ꯉꯁꯤꯒꯤ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡ ꯀꯔꯤꯒꯤ ꯊꯧꯗꯥꯔꯛꯄ ꯇꯛꯁꯤꯜꯂꯛꯄ ꯉꯥꯏꯗꯣꯏꯅꯣ ꯖꯅꯋꯥꯔꯤ 18 ꯏꯪ 2022ꯗ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯒꯦꯠꯇ ꯅꯨꯄꯤ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯗꯤꯁꯦꯝꯕꯔ 12 ꯏꯪ 2022 kunmathoi ing 2022 gi lonaba ahingi nongyai matungda Hairok Part 2 mayai leikaida leiba ningthaujam Rohit chahi 18 bu nongmaina kaplambadagi laikannabada kanba ngamdana laikhidaba amasung mahaki apokpa mapa en Premchan busu nongmaina kapna sohalamba thaudoki mayoktani thaudok aduda sizinakhiba nongmaising phagattaba recover tawba ngamdaba amasung thaudoktubu hakthengna pangthokibani haiba miyoi masak khangdokpa ngamdaba ngamdana leirakpagi mayokta thaudoktugi matangda semkiba joint action committee masung miyamna haurakkiba ihauni nupi singduna police station gi yot ki gate namkhai jingai gi mamangda pendaba wakat mifam ama Hairok Part 2 mayai laikai upper primary school lampakta pangthokibani protects mifam duda saruk yakiba nupi singduna ningthaujam Rohit hatpada sizinaba nongmai fagatlu haktengnana chenaba miyoi masakta u case adugi charge sheet court ta athuba matamda thangatlu haibagi demand tawrakkibani aduga pangamdaba police Hairok ta leibiranu police station thambiranu Hairok ki miyam makhoi masana ngakcherage hairakpani thaudoktugi matangda semkiba JAC na sinduna pangthokiba wakat mifam aduda saruk yakiba nupi mayamduna hairakriba wafam talakriba demand sing asibu hairakfam thokalibra talhalakfam thokalibra karigino law enforcing agency singna pangthokadaba masung pangthokfam thokpa thabak sing sibu mathak thongba angamba singna thaudarakpa natragana thaudoktuga mari leinariba singna taksilakpa khongjang jangsilakfam thokpra adubu law enforcing agency singna pangthokadaba mathok sing pangthoktabagi pangthoklabrasu tande mande tawduna
mangam sandabagi tawrabasu sum fail oiduna leirakpadagi chongsinnarakduna khudombina thinduna taklakpa amasung akunba san hagot hanbagi mamai thekpagi fibamda hek hek leiraklibasidi handaki hairoki thaudoksina ahanba natte pikkrabasu pikkraba state sida masing tingamdana thokraba matangda thokaningdabani haiduna taksi shonba amasung ningdol pomnaba thaudok ayambada thoki hairiba thaudok sing asidi haurakliba nupi miyam amasung JSC na chingbada yauriba miyam duna mathau leitabadagi tawrakpa natte law enforcing agency singna tawthorakfam thokpa thabak sing tawraktabadagi thoklakpani adubo kankraba yamkraba khulai पाइरिबा सिंग इरांग मयाम फावबा लाक्सिंदुना इंग चिकपा स्टेट अमा ओहेनबा ngamle हाइरिबा फिवम असि यौना ओहेलकपदा थौना फना थौदांग लौकिबा स्टेट पुलिसना थौदोक वाथोक क्राइम सिंगी मतंगदा चप चाबा इन्वेस्टिगेशन गी माइ पाकपा रिजल्ट पथोकपा ngamdaduna क्रिमिनल सिंग फागतपदा असुक यामना सोनथरिबा करिगिनो पांगथोकदबा अमसुंग पांगथोकफम थोकपा ड्यूटी बाउंड ओइबा थबकपु मीना थौदाबा अमसुंग डिमांड तोरकपा ngaigedra हाइरगा दताबा नीरगा दपीबगी हैनबी थम्फम थोकप्रा अदुबो थोलकलिबा तौरकलिबा मयाम सिदी तौफम थोकपसिंग तौरकती हाइबगी नत्रा मसिगी थबक सिदा स्टेट सिगी लॉ एनफोर्सिंग एजेंसी अमना कुमथरकपा चुमलोय पुलिस हाइबसिदी मियामगी कनबीबा मपु ओइगदबनी अनाबा मियोइना लायेंगबा हौ द्रगबु हॉस्पिटल यौरकपदा महाकी अनाबसिंग कोकलगनी हाइबगी थाजबा अनाबदुगी माइथोंगदा ताबगुम मसिगी थाजबसिंग पोखनगदबनी अदुबु मसिगी ओना तैनाबदा लेबिरनु चटख्रो हाइरकलिबसिंग सिदी हाइरकफम थोकप्रा हाइबा याबवारा हाइबनी थौदोकसी था फाजिलकलबा हाइरोकी थौदोकसी खक्तगी नवाफम नत्ते फोंग सारिबा जनवरी की तरानिथोय इंग्लिशिंग अनि कुनगनिथोयगी नुमिदांगदा थोकिबा समुरौगी थौदोकसु लैरिबनी अदुबो पुमनमक असि थौदोक अनिमकता सेमख्रिबा स्पेशल इन्वेस्टिगेशन टीम SIT सिंगना तौफम थोकपसिंग तौदि हाइबा नत्ते केस रजिस्टर तौदुना लौखटली हाइरोकिदी चेनबनी हाइबा मियोइसिंग फावबा फागतख्रे पुलिस कस्टडीदा रिमांड लौख्रे जुडिशियल कस्टडीदा थाजिनख्रे अदुबो मेन एक्यूज कल्प्रिट पुथोकपा ngamde चेनबा नोंमै फागत्रि हाइबनी इसम संबदा ऑपरेशन माइ पाकले अदुबो अनाबदी हिंद्रे हाइबनी मसी ओइरगदी होनखिबा पुमनमक्तुगी महैदी प्रोटेक्स डिमांड ओइना मायोकनरकपा मसाना ताबनी मसी सुमदे मखा ताना थोहनबदा अफबा ओइरकदबा मानदे पांगथोकफम थोकपसिंग पांगथोरकपदा वखल मांगबा पंगथहलकपा मानबगी ममी ताहंदना थौदारकपा तक्षिलकपा थौदोक थोकत्रिङैदा तौहननिङि मसिनी ngasi gi pujarakliba matam matamgi wafam